ꯑꯁꯨꯝꯅ ꯀꯥꯔꯛꯄꯅ ꯏꯁꯤꯡ ꯆꯦꯟꯊꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯏ꯫ ꯄꯥꯔꯤ ꯑꯃꯗꯤ ꯊꯥꯗꯣꯏ ꯂꯥꯛꯄ ꯎꯕꯗ ꯏꯁꯤꯡ ꯁꯥꯟꯅꯔꯝꯕ ꯂꯟꯊꯣꯏꯕꯗꯨ ꯃꯐꯤ ꯃꯔꯣꯜ ꯄꯨꯝꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯍꯥꯏꯔꯛꯏ꯫ ꯂꯟꯊꯣꯏꯕ: ꯂꯥꯛꯑꯦ, ꯂꯥꯛꯃꯤꯟꯅꯩꯅꯦ ꯑꯅꯤꯁꯦ, ꯌꯥꯗꯦꯀꯣ꯫ ꯊꯥꯗꯣꯏꯁꯨ ꯑꯦꯂꯤ ꯑꯃꯗꯤ ꯄ꯭ꯔꯤꯟꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯟꯊꯣꯏꯕꯒ ꯃꯉꯥꯜꯒꯗ: ꯄꯥꯔꯤ: ꯑꯁ ꯚꯥꯏ, ꯑꯩꯅ ꯐꯤ ꯍꯣꯡꯂꯤꯉꯩꯗ ꯊꯥꯗꯣꯏꯗꯣ ꯕꯁꯇ ꯀꯥꯔꯛꯏꯅꯦꯃꯤ꯫ ꯂꯟꯊꯣꯏꯕ: ꯍꯥ, ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯔꯕ? ꯄꯥꯔꯤ: ꯆꯪꯉꯛꯑꯦ, ꯑꯩꯁꯨ ꯃꯥ ꯆꯪꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯃꯥꯁꯨ ꯈꯪꯉꯦꯗꯅ꯫ ꯑꯗꯩꯗꯤ ꯑꯩꯅ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯏꯀꯥꯏꯔ ꯃꯥꯜꯂꯦ, ꯃꯃꯥꯏ ꯈꯨꯝꯃꯒ ꯂꯩꯈ꯭ꯔꯦ꯫ ꯑꯩꯁꯨ ꯆꯣꯠꯄ ꯇꯥꯔꯦ ꯍꯥꯏꯗꯅ ꯍꯥꯄꯦꯟꯁꯦ ꯐꯠ ꯁꯦꯠꯆꯤꯜꯂꯒ ꯊꯣꯛꯂꯛꯑꯦꯗꯅ꯫ ꯂꯟꯊꯣꯏꯕ: ꯍꯩꯁ, ꯄꯨꯔꯥ ꯐꯤꯂꯝꯒꯤ ꯁꯤꯟꯅꯤꯅꯦ ꯁꯤꯗꯤ꯫ ꯃꯉꯥꯜ ꯑꯃꯗꯤ ꯂꯟꯊꯣꯏꯕ ꯋꯥ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯅꯣꯛꯂꯤ꯫ ꯅꯣꯛꯅ ꯅꯣꯛꯅ ꯌꯦꯡꯊꯣꯔꯛꯄꯗ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝꯅ ꯏꯁꯤꯡ ꯁꯥꯟꯅꯔꯤꯕꯗꯨꯒꯤ ꯃꯔꯛꯇ ꯃꯐꯤ ꯆꯣꯠꯍꯟꯗꯅ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯀꯟꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯆꯥꯏꯁꯤꯟꯅꯗꯨꯅ ꯁꯥꯟꯅꯔꯤꯕꯤ ꯊꯥꯗꯣꯏꯗꯨ ꯎꯔꯨꯔꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯔꯤ ꯃꯥꯅ ꯄꯨꯔꯛꯄ ꯀꯦꯃꯦꯔꯥ ꯑꯗꯨꯅ ꯐꯣꯇꯣ ꯀꯥꯞꯂꯤ ꯅꯨꯄꯤ ꯑꯗꯨꯕꯨ꯫ ꯅꯨꯄꯥ ꯃꯈꯩꯗꯤ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯅ ꯆꯣꯠꯅꯔꯦ, ꯅꯨꯄꯤꯈꯩꯗꯤ ꯆꯣꯠꯂꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯅꯨ ꯑꯃꯗꯤ ꯁꯣꯐꯤꯌꯥ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯒ ꯍꯥꯏꯔꯛꯂꯝꯃꯤ: ꯑꯅꯨ, ꯗꯥ ꯄꯥꯔꯤ, ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯃꯤꯟꯅꯁꯦ꯫ ꯄꯥꯔꯤ: ꯑꯁ, ꯉꯁꯥꯏꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯁꯦꯠꯂꯤꯉꯩꯗ ꯍꯥꯏꯔꯛꯀꯦꯗꯤ ꯍꯥꯏꯗꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯗ꯭ꯔꯦꯁꯁꯤꯒ꯫ ꯌꯥꯅꯤꯗ, ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯐꯖꯔꯤꯗꯨꯗꯤ꯫ ꯑꯅꯨꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯁꯣꯐꯤꯌꯥꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯑꯝꯃꯤ: ꯍꯣꯏꯗ, ꯄꯥꯔꯤꯗꯤ ꯁꯛꯁꯨ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯖꯩ, ꯍꯥꯄꯦꯟ ꯁꯦꯠꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯄꯥꯔꯤ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯑꯝꯃꯤ: ꯏꯁ, ꯅꯣꯏꯅ ꯈꯪꯕꯤꯔꯤꯕ, ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯇꯟꯕꯒꯤ ꯋꯥꯅꯤꯗ꯫ ꯐꯔꯦꯁꯦ ꯂꯥꯛꯑꯣ, ꯑꯃꯗꯒꯤ ꯍꯦꯟꯅ ꯀꯥꯞꯀꯨꯝꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯀꯥꯞꯅꯕ ꯇꯧꯔꯤ ꯑꯅꯨꯗꯨ ꯐꯣꯇꯣ ꯀꯥꯞꯄꯒꯤ ꯅꯃꯥꯗ ꯄꯥꯔꯤꯗ ꯇꯞ ꯅꯞꯁꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯂꯟꯊꯣꯏꯕ: ꯃꯁꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯃꯩꯅꯤꯅꯦ꯫ ꯃꯤ ꯅꯨꯄꯥꯁꯤꯗꯒ ꯇꯞꯀ ꯅꯞꯁꯤꯜꯂꯦ ꯍꯥꯏꯕ꯫ ꯏꯁꯤꯡ ꯁꯥꯟꯅꯔꯝꯕ ꯊꯥꯗꯣꯏꯗꯨ ꯐꯣꯇꯣ ꯀꯥꯞꯂꯤꯕ ꯄꯥꯔꯤ ꯍꯣꯏꯗ ꯌꯦꯡꯂꯛꯏ꯫ ꯊꯥꯗꯣꯏ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯅꯨꯄꯥꯁꯤꯗ ꯇꯞ ꯅꯞꯁꯤꯟꯗ꯭ꯔꯗꯤ ꯐꯣꯇꯣ ꯀꯥꯞꯄꯒꯁꯦ ꯌꯥꯗꯕꯗꯧꯅ꯫ ꯑꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯨꯄꯤꯗ ꯂꯛꯅꯒꯟꯕꯅꯤ, ꯁꯤꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯀꯥꯏꯅ ꯊꯥꯖꯕꯒ ꯌꯥꯝꯄꯣꯟꯇꯦ ꯅꯨꯄꯥꯁꯤꯡꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯗꯨ ꯃꯆꯤꯟꯒꯗꯨ ꯄꯩꯊꯣꯛꯑꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯟꯊꯔꯒ ꯂꯩ꯫ ꯄꯥꯔꯤ: ꯊꯥꯗꯣꯏ, ꯀꯩ ꯇꯥꯈ꯭ꯔꯒꯦ? ꯅꯪꯅ ꯏꯁꯤꯡꯗꯨꯗ ꯑꯗꯨꯛ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯤꯗꯨꯕꯣ? ꯊꯥꯗꯣꯏ: ꯀꯔꯤꯝꯇ ꯇꯥꯗꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏꯗꯨ ꯐꯠ ꯍꯧꯒꯠꯂꯒ ꯊꯨꯅ ꯆꯠꯈꯤ꯫ ꯑꯁꯥꯎꯕ ꯃꯥꯟꯕ ꯊꯥꯗꯣꯏꯒꯤ ꯃꯇꯧꯗꯨꯗ ꯄꯥꯔꯤ ꯇꯞꯅ ꯍꯥꯏꯔꯛꯏ: ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ? ꯉꯁꯥꯏꯗ ꯑꯗꯨꯛ ꯐꯖꯅ ꯂꯥꯛꯃꯤꯟꯅꯔꯒ ꯑꯩꯕꯨ ꯉꯁꯤꯒꯤꯗꯤ ꯂꯛꯅꯗ꯭ꯔꯤꯗ꯫ ꯄꯥꯔꯤꯗꯨ ꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯂꯩ꯫ ꯂꯟꯊꯣꯏꯕ: ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯅꯀꯣꯛꯀ ꯍꯣꯠꯂꯒ ꯂꯩꯔꯤꯗꯨꯕꯣ? ꯂꯥꯛꯑꯣ, ꯏꯁꯤꯡ ꯁꯥꯟꯅꯔꯨꯁꯦ, ꯊꯦꯡꯉꯦ, ꯑꯣꯖꯥꯅ ꯍꯜꯂꯁꯦ ꯍꯥꯏꯔꯛꯑꯅꯤꯕ꯫ ꯄꯥꯔꯤ: ꯍꯣꯏ, ꯂꯥꯛꯑꯣ꯫ ꯃꯈꯣꯏ ꯅꯨꯄꯥ ꯃꯌꯥꯝꯗꯨ ꯐꯤ ꯂꯣꯏꯅ ꯆꯣꯠꯄ ꯃꯈꯩ ꯏꯁꯤꯡ ꯑꯗꯨꯕꯨ ꯁꯥꯟꯅꯔꯤ꯫ ꯄꯥꯔꯤꯁꯨ ꯏꯁꯤꯡꯗꯨꯗ ꯁꯥꯟꯅꯔꯒ ꯃꯈꯣꯏ ꯃꯁꯦꯟ ꯐꯣꯇꯣ ꯀꯥꯞꯅꯔꯤ꯫ ꯑꯣꯖꯥꯁꯤꯡꯅ ꯍꯜꯂꯁꯦ, ꯀꯥꯟꯅꯔꯛꯑꯣ, ꯅꯣꯛꯅꯔꯣ ꯍꯥꯏꯕꯒꯤ ꯀꯨꯝꯂꯛꯇꯨꯅ ꯒꯥꯔꯤꯗ ꯐꯝꯂꯤ꯫ ꯃꯤ ꯁꯨꯔꯦ ꯈꯪꯕꯒ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯇꯨꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯦ꯫ ꯄꯥꯔꯤꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯆꯥ ꯍꯜꯂꯛꯄ ꯎꯕꯗ ꯁꯨꯅꯤꯇꯥꯅ ꯍꯪꯂꯛꯂꯝꯃꯤ: ꯍꯩꯃꯥ, ꯊꯣꯏꯕ, ꯍꯜꯂꯛꯑꯕꯣ? ꯀꯔꯤ ꯀꯔꯤ ꯂꯩꯔꯛꯑꯕ? ꯄꯥꯔꯤ: ꯏꯃꯥ, ꯑꯩꯒꯤ ꯍꯦꯗꯐꯣꯟ ꯀꯩꯀꯥ ꯈꯔ ꯂꯩꯔꯛꯑꯦ, ꯑꯇꯩꯗꯤ ꯀꯔꯤꯁꯨ ꯂꯩꯔꯛꯇꯦꯗ꯫ ꯁꯨꯅꯤꯇꯥ: ꯃꯊꯣꯡ ꯆꯥꯕꯗꯤ ꯑꯃꯠꯇ ꯂꯩꯔꯛꯑꯣꯏ꯫ ꯅꯪꯅ ꯇꯧꯔꯤꯕ ꯏꯌꯥꯝꯕ ꯍꯣꯏꯅ ꯆꯠꯄꯗꯗꯤ ꯀꯛꯆꯤꯡꯒꯤ ꯕꯣꯔꯥ, ꯁꯣꯏꯖꯤꯟ ꯃꯌꯥꯝ ꯂꯩꯔꯛꯏ, ꯅꯪꯅ ꯆꯠꯄꯁꯤꯗꯤ ꯀꯔꯤꯝꯇ ꯍꯦꯛ ꯀꯥꯟꯅꯗꯦꯗ꯫ ꯄꯥꯔꯤ: ꯑꯁ, ꯅꯣꯏ ꯅꯆꯥꯁꯤꯅꯅꯦ ꯄꯥꯈꯪ ꯑꯔꯤꯕ, ꯑꯩꯅ ꯌꯪ, ꯀꯃꯥꯏꯅ ꯃꯥꯟꯅꯗꯣꯏꯅꯣ? ꯁꯨꯅꯤꯇꯥ: ꯍꯩꯠ, ꯅꯌꯥꯝꯕ ꯇꯥꯔꯒ ꯐꯨꯖꯅꯤꯀꯣ꯫ ꯄꯥꯔꯤ ꯅꯣꯛꯂꯒ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯦꯁꯣ ꯊꯣꯛꯂꯛꯇꯨꯅ ꯍꯪꯂꯛꯏ: ꯍꯩ ꯃꯃꯥ, ꯊꯣꯏꯕ ꯍꯜꯂꯛꯈ꯭ꯔꯕꯣ?
ꯍꯧꯖꯤꯛꯇ ꯆꯪꯈ꯭ꯔꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡ. ꯃꯥ ꯀꯣꯆꯤꯡ ꯆꯠꯍꯟꯅꯕ ꯇꯧꯁꯤ. ꯃꯁꯥꯅ ꯂꯥꯏꯔꯤꯛ ꯍꯩ ꯍꯥꯏꯗꯨꯅꯁꯨ ꯐ꯭ꯔꯤ ꯌꯥꯝ ꯊꯥꯕꯁꯦ ꯑꯩꯗꯤ ꯄꯥꯝꯗꯦꯀꯣ. ꯁꯨꯅꯤꯇꯥ: ꯍꯣꯏꯗ ꯃꯣꯏ ꯄꯥꯕꯨꯡ, ꯑꯩ ꯊꯦꯝꯂꯒ ꯀꯣꯆꯤꯡꯗꯣ ꯊꯥꯅꯕ ꯇꯧꯁꯤ. ꯌꯥꯅꯤꯗ. ꯑꯩꯅ ꯍꯥꯏꯕꯗ ꯏꯆꯥꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯉꯥꯎꯁꯤꯟꯅꯕ ꯃꯤꯁꯨ ꯅꯠꯇꯦ. ꯅꯪꯅ ꯀꯟꯈꯠꯄꯗꯅꯤ ꯃꯉꯥꯎ ꯊꯤꯔꯒ ꯉꯥꯎꯁꯤꯟꯅꯔꯤꯁꯦ. ꯁꯨꯅꯤꯇꯥ: ꯍꯦꯔꯥ, ꯑꯗꯨꯗꯤ ꯍꯥꯏꯕꯤꯅꯨꯗ ꯃꯈꯣꯏ ꯄꯥꯕꯨꯡ. ꯏꯆꯥꯁꯦ ꯅꯤꯁꯥ ꯆꯥꯗꯅ ꯃꯤꯗꯧꯅ ꯉꯥꯎꯁꯤꯟꯅꯕꯗꯨꯗꯤ ꯅꯠꯇꯦꯗꯅ. ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ. ꯁꯣꯝꯗꯅ ꯁꯅꯥꯔꯩꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯁꯅꯥꯔꯩ: ꯕꯦꯝꯃꯥ, ꯕꯦꯝꯃꯥ. ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯂꯩꯔꯝꯕ ꯊꯥꯗꯣꯏꯗꯨ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯔꯒ ꯈꯨꯝꯂꯛꯏ. ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯑꯩ ꯐꯃꯨꯡꯗ ꯂꯩꯌꯦ. ꯁꯅꯥꯔꯩ: ꯍꯩꯃꯥ, ꯋꯥꯔꯕꯣ ꯏꯆꯥꯕꯣ? ꯀꯔꯥꯏꯗ ꯆꯪꯉꯛꯑꯕ? ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯏꯃꯥ, ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯕꯗꯒꯤ ꯂꯥꯏꯐꯝꯂꯦꯟꯗ ꯑꯣꯏꯅ ꯆꯪꯉꯛꯑꯦ. ꯂꯥꯏꯐꯝ ꯑꯌꯥꯝꯕꯗꯤ ꯆꯪꯉꯛꯑꯦ. ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯋꯥꯇꯔꯐꯣꯜꯗ ꯆꯪꯉꯛꯑꯦ. ꯐꯔꯦ ꯐꯔꯦ. ꯏꯁꯤꯡꯒ ꯁꯥꯟꯅꯔꯛꯄ꯭ꯔꯣ ꯏꯆꯥꯕꯣ? ꯁꯝꯒꯗꯨ ꯆꯣꯠꯂꯤꯗꯨꯕꯣ? ꯅꯥꯅꯤꯀꯣ. ꯐꯖꯅ ꯇꯩꯊꯣꯛꯑꯒ ꯀꯪꯍꯜꯂꯨ. ꯑꯦꯂꯤꯒ ꯄ꯭ꯔꯤꯟꯁꯤꯒ ꯏꯁꯤꯡ ꯆꯥꯏꯁꯤꯟꯅꯕ ꯁꯥꯟꯅꯔꯛꯄ, ꯑꯗꯨꯒꯤꯅꯦ ꯏꯃꯥ. ꯏꯁꯦ, ꯑꯉꯥꯡ ꯃꯆꯥꯗꯧꯅ. ꯐꯔꯦ ꯐꯔꯦ, ꯇꯩꯊꯣꯛꯑꯣ. ꯅꯨꯃꯤꯠꯇꯨ ꯋꯥꯕꯅꯤꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯒ ꯇꯨꯝꯅꯈ꯭ꯔꯦ. ꯅꯣꯡꯉꯥꯜꯂꯛꯑꯦ. ꯁꯨꯅꯤꯇꯥ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯑꯝꯃꯤ. ꯊꯣꯏꯕ, ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯅꯪꯕꯣ? ꯁ꯭ꯀꯨꯜꯒ ꯆꯠꯂꯣꯏꯗ꯭ꯔꯣ ꯅꯪ? ꯍꯥ? ꯄꯥꯔꯤ: ꯏꯃꯥ, ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯗ ꯀꯅꯥꯅ ꯁ꯭ꯀꯨꯜ ꯆꯠꯅꯒꯦ? ꯁꯨꯅꯤꯇꯥ: ꯍꯩꯃꯥ, ꯏꯃꯥꯗꯤ ꯀꯥꯎꯔꯨꯔꯦꯗꯅ. ꯍꯧꯒꯠꯂꯣ. ꯅꯪ ꯕꯕꯥꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯕꯅꯤ. ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤꯀꯣ. ꯄꯥꯔꯤ: ꯑꯁ, ꯀꯩ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯅꯣ ꯏꯃꯥ? ꯀꯩꯅꯣꯝꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯑꯅꯤ ꯑꯩ ꯈꯪꯉꯦ. ꯈꯪꯗꯦ. ꯅꯪ ꯊꯣꯛꯂꯛꯑꯒ ꯍꯪꯉꯨ ꯂꯥꯛꯑꯣ. ꯁꯣꯝꯗꯅ ꯊꯥꯗꯣꯏ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯜꯂꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ. ꯁꯅꯥꯔꯩ: ꯕꯦꯝꯃꯥ, ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯍꯥꯏꯕꯅꯣ ꯏꯆꯥꯕꯣ? ꯊꯥꯗꯣꯏ: ꯏꯃꯥ, ꯀꯥꯂꯦꯟꯒ ꯑꯣꯏꯕꯅꯦ, ꯁꯥꯅꯒ ꯁꯥꯕꯅꯦ, ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯇꯧꯁꯤ. ꯁꯤꯡꯖꯨ ꯑꯃꯁꯨ ꯁꯨꯔꯒꯦ. ꯁꯅꯥꯔꯩ: ꯍꯣꯏ, ꯇꯧꯔꯣ. ꯑꯗꯣ ꯅꯪ ꯄꯥꯕꯨꯡꯅ ꯅꯪ ꯀꯣꯆꯤꯡ ꯆꯠꯍꯟꯅꯤ ꯍꯥꯏꯕꯅꯤꯀꯣ. ꯑꯣꯖꯥꯗꯣ ꯅꯃꯥꯟꯅꯕꯤꯒ ꯍꯥꯏꯅꯔꯒ ꯑꯣꯖꯥꯗꯣ ꯅꯣꯏꯅ ꯅꯨꯡꯉꯥꯏꯒꯗꯕꯗꯣ ꯊꯤꯔꯣ. ꯏꯃꯥ, ꯆꯠꯇ꯭ꯔꯁꯨ ꯌꯥꯅꯤ. ꯄꯥꯕꯨꯡ ꯄꯩꯁꯥ ꯌꯥꯝꯅ ꯇꯤꯡꯉꯅꯤ. ꯇꯤꯡꯁꯅꯨ. ꯏꯆꯥ ꯑꯃꯈꯛ ꯄꯣꯛꯄꯕꯨ ꯁꯦꯝꯗꯕ ꯌꯥꯕ꯭ꯔꯣ? ꯏꯃꯥ ꯄꯥꯕꯨꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯣꯏꯔꯗꯤ ꯈꯔꯁꯨ ꯐꯗꯧꯕ. ꯏꯆꯥꯕꯨꯗꯤ ꯐꯖꯅ ꯁꯦꯝꯅꯤꯡꯉꯤ. ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯑꯁꯥꯗꯤ ꯅꯪꯅꯤ. ꯊꯥꯗꯣꯏ: ꯍꯣꯏ ꯏꯃꯥ, ꯑꯩ ꯑꯦꯂꯤ ꯍꯣꯏꯒ ꯇꯥꯟꯅꯔꯒꯦ. ꯅꯣꯏ ꯍꯪꯅꯔꯒ ꯏꯃꯥꯗ ꯍꯥꯏꯔꯛꯎꯀꯣ. ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯨ. ꯊꯥꯗꯣꯏ: ꯍꯣꯏ ꯏꯃꯥ. ꯄꯥꯔꯤꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯄꯥꯔꯤ: ꯕꯕꯥ, ꯑꯩꯕꯨ ꯀꯧꯕ꯭ꯔꯣ? ꯐꯝꯃꯨ, ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯁꯤ. ꯄꯥꯔꯤ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯂꯒ: ꯀꯔꯤ ꯋꯥꯔꯤꯅꯣ ꯕꯕꯥ? ꯊꯣꯏꯕ, ꯅꯪꯅ ꯍꯟꯗꯛ ꯊꯥꯗꯣꯔꯤꯕꯁꯤ 12ꯅꯤ. ꯃꯁꯤ ꯃꯥꯏ ꯄꯥꯛꯅ ꯊꯥꯍꯟꯅꯤꯡꯉꯤ ꯏꯄꯥꯅ ꯅꯪꯕꯨ. ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯄꯥꯝꯃꯤ. ꯅꯌꯥꯝꯕꯁꯤꯗꯤ ꯄꯦꯟꯇꯤꯡ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯅꯤ. ꯍꯣꯏ, ꯃꯥꯒꯤꯁꯨ ꯑꯥꯔꯠ ꯑꯃꯅꯤ. ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯄꯦꯟꯇꯤꯡ ꯑꯗꯨꯃꯛ ꯄꯥꯝꯅꯩ. ꯅꯌꯥꯝꯕꯅ ꯅꯌꯥꯝꯕ ꯑꯣꯏꯈ꯭ꯔꯕꯁꯨ ꯅꯪꯗꯤ ꯏꯄꯥꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯍꯟꯅꯨ. ꯏꯄꯥꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯍꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯑꯃꯣꯠꯄ ꯁꯃꯥꯖ ꯑꯁꯤꯕꯨ ꯁꯦꯡꯗꯣꯛꯍꯟꯅꯤꯡꯉꯤ. ꯕꯕꯥ, ꯑꯩꯗꯤ ꯄꯨꯂꯤꯁꯀꯨꯝꯕꯁꯦ ꯀꯌꯥꯗꯤ ꯑꯣꯏꯅꯤꯡꯗꯦ. ꯑꯩꯁꯨ ꯇꯥꯃꯣꯒꯨꯝꯅ ꯑꯥꯔꯠꯇ ꯉꯥꯎꯖꯕ ꯃꯤꯅꯤ. ꯁꯤꯃꯛꯅ ꯑꯩꯗꯤ ꯄꯦꯟꯇꯤꯡ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ. ꯏꯁꯩ ꯗꯥꯟꯁꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯕꯕꯥ. ꯊꯣꯏꯕ, ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏꯅꯦ. ꯃꯗꯨꯅ ꯇꯨꯡ ꯀꯨꯏꯅ ꯆꯠꯀꯗꯕ ꯅꯠꯇꯦ. ꯏꯄꯥꯅ ꯅꯪꯕꯨꯗꯤ ꯅꯨꯄꯥ ꯊꯣꯛꯄ ꯏꯆꯥꯅꯤ ꯈꯪꯅ ꯏꯄꯥꯒꯤ ꯑꯄꯥꯝꯕ ꯂꯥꯏꯟꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯕꯅꯤ. ꯑꯩꯒꯤ ꯏꯃꯥꯟꯅꯕꯗ ꯍꯥꯏꯔꯒ ꯅꯪ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯕꯒ ꯏꯄꯥꯅ ꯁꯣꯏꯗꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅꯕ ꯇꯧꯒꯅꯤ. ꯅꯪ ꯃꯁꯤꯗ ꯌꯥꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ. ꯄꯥꯔꯤ ꯎꯄꯥꯏ ꯂꯩꯇꯦ. ꯃꯄꯥꯒꯤ ꯑꯄꯥꯝꯕꯕꯨ ꯏꯟꯒꯗ꯭ꯔꯥ? ꯃꯥꯒꯤ ꯑꯄꯥꯝꯕ ꯀꯦꯔꯤꯌꯔꯕꯨ ꯑꯣꯏꯒꯗ꯭ꯔꯥ? ꯃꯊꯟꯇ ꯈꯜꯂꯤ. ꯄꯥꯔꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯗ ꯍꯥꯏꯔꯛꯂꯝꯃꯤ. ꯍꯣꯏ ꯕꯕꯥ, ꯌꯦꯡꯂꯁꯤ ꯃꯇꯝꯅ ꯄꯨꯔꯛꯄꯗꯣ. ꯄꯥꯔꯤ ꯆꯠꯀꯦ ꯇꯧꯏ. ꯀꯦꯁꯣ ꯑꯃꯨꯛꯀꯁꯨ ꯃꯆꯥ ꯇꯥꯅꯕ ꯍꯥꯏꯔꯛꯏ. ꯅꯪ ꯀꯣꯆꯤꯡ ꯆꯠꯅꯕ ꯇꯧꯁꯤ.
ꯀꯔꯝꯕ ꯑꯣꯖꯥꯗ ꯆꯠꯅꯤꯡꯉꯤ ꯅꯁꯥꯅ ꯈꯜꯂꯨ ꯑꯊꯨꯕꯗ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ꯫ ꯄꯥꯔꯤ: ꯍꯣꯏ ꯕꯕꯥ꯫ ꯄꯥꯔꯤ ꯉꯥꯎꯁꯤꯟꯅꯔꯁꯨ ꯃꯄꯥꯕꯨꯗꯤ ꯌꯥꯝꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯆꯩ꯫ ꯃꯄꯥ ꯀꯦꯁꯣꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯗꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯒ ꯌꯥꯝꯅ ꯆꯥꯟꯅꯗ꯭ꯔꯦ꯫ ꯄꯥꯔꯤꯗꯨ ꯂꯟꯊꯣꯏꯕꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯂꯟꯊꯣꯏꯕꯅ ꯃꯉꯥꯜꯕꯨꯁꯨ ꯀꯟꯐꯔꯦꯟꯁ ꯊꯥꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯄꯥꯔꯤ: ꯚꯥꯏ, ꯕꯕꯥꯅ ꯀꯣꯆꯤꯡ ꯆꯠꯂꯨ ꯍꯥꯏ, ꯅꯣꯏꯁꯨ ꯆꯠꯁꯦ꯫ ꯏꯊꯟꯇ ꯆꯠꯄꯗꯤ ꯑꯩꯁꯨ ꯕꯤꯠ ꯂꯩꯇꯦꯕ꯫ ꯃꯉꯥꯜ: ꯍꯣꯏ ꯌꯥꯏꯌꯦ ꯆꯠꯁꯦ꯫ ꯂꯟꯊꯣꯏꯕ: ꯀꯣꯆꯤꯡꯒꯤꯗꯤ ꯁꯔꯃꯅꯤꯅ ꯐꯅꯤ꯫ ꯄꯥꯔꯤ: ꯑꯗꯨꯗ ꯑꯣꯏꯔꯁꯨ ꯆꯠꯁꯤꯅꯦ, ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏ꯫ ꯂꯟꯊꯣꯏꯕ: ꯑꯗꯨꯗꯤ ꯑꯩ ꯑꯣꯖꯥꯗ ꯍꯥꯏꯅꯔꯒꯦ꯫ ꯀꯩꯗꯧꯉꯩꯗꯒꯤ ꯆꯠꯁꯤꯒꯦ? ꯑꯊꯨꯕꯗ ꯕꯕꯥꯅ ꯆꯠꯀꯗꯕ ꯑꯣꯖꯥꯗꯨ ꯈꯪꯍꯜꯂꯛꯎ ꯍꯥꯏꯕꯅꯤ꯫ ꯍꯪꯆꯤꯠꯇꯒꯤ ꯑꯣꯏꯅ ꯆꯠꯂꯁꯤ, ꯍꯌꯦꯡ ꯍꯥꯏꯅꯍꯜꯂꯨꯔꯒꯦ꯫ ꯂꯟꯊꯣꯏꯕ: ꯍꯣꯏ ꯍꯣꯏ ꯌꯥꯏꯌꯦ꯫ ꯑꯗꯨ ꯃꯉꯥꯜ, ꯅꯪꯁꯨ ꯍꯪꯆꯤꯠꯇꯒꯤ ꯍꯥꯏꯁꯤ ꯌꯥꯕ꯭ꯔꯣ? ꯃꯉꯥꯜ: ꯑꯩꯗꯤ ꯏꯌꯥꯗ ꯌꯥꯏꯗ꯫ ꯄꯥꯔꯤ: ꯑꯗꯣ ꯚꯥꯏ, ꯑꯩꯅꯗꯤ ꯗꯥꯟꯁ ꯑꯃꯗꯤ ꯏꯁꯩꯒꯤ ꯂꯥꯏꯟꯗ ꯑꯩꯒꯤ ꯀꯦꯔꯤꯌꯔꯁꯦ ꯁꯦꯝꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯕꯕꯥꯅꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯟꯊꯣꯏꯕ: ꯅꯣꯏ ꯕꯕꯥꯗꯤ ꯑꯥꯔꯃꯤꯅꯤꯅ ꯄꯨꯂꯤꯁꯀꯨꯝꯕꯅ ꯍꯦꯟꯅ ꯄꯥꯝꯂꯝꯒꯅꯤ꯫ ꯄꯥꯔꯤ: ꯅꯪꯒꯗꯤ ꯆꯥꯟꯅꯅꯤ ꯀꯩꯅꯣ ꯄꯨꯂꯤꯁ ꯑꯣꯏꯕꯁꯦ꯫ ꯍꯥꯏꯠ ꯍꯥꯏꯔꯦ ꯅꯦꯝꯕ ꯅꯠꯇꯦ, ꯅꯁꯥꯁꯨ ꯑꯗꯨꯝ ꯐꯩ꯫ ꯄꯥꯔꯤ: ꯑꯗꯨꯕꯨꯗꯤ ꯑꯗꯨꯝ ꯌꯥꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯄꯥꯝꯗꯕ, ꯑꯩꯗꯤ ꯏꯁꯩ ꯑꯃꯗꯤ ꯗꯥꯟꯁꯇ ꯊꯋꯥꯏ ꯌꯥꯎꯖꯩ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯍꯣꯏꯅꯦ, ꯑꯗꯣ ꯅꯣꯏ ꯕꯕꯥꯒꯤ ꯃꯥꯌꯣꯛꯇ ꯅꯪ ꯂꯦꯞꯄ ꯉꯝꯒꯗ꯭ꯔꯣ? ꯑꯗꯨꯗꯅꯤꯅꯦ ꯑꯩꯅ ꯃꯊꯥ ꯁꯥꯔꯤꯁꯦ, ꯀꯝꯗꯧꯁꯤꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯁꯣꯝꯗꯁꯨ ꯊꯥꯗꯣꯏ ꯑꯃꯗꯤ ꯑꯦꯜꯂꯤ ꯍꯣꯏꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯊꯥꯗꯣꯏ: ꯑꯦꯜꯂꯤ, ꯀꯣꯆꯤꯡꯁꯦ ꯀꯔꯝꯕ ꯑꯣꯖꯥꯗ ꯐꯅꯤ ꯈꯟꯒꯦ? ꯅꯪ ꯈꯪꯕ꯭ꯔꯕ? ꯑꯦꯜꯂꯤ: ꯀꯣꯆꯤꯡꯒꯤ ꯑꯣꯏꯅꯗꯤ ꯁꯔꯃꯅꯤꯗꯣ ꯌꯥꯝ ꯐꯩ ꯍꯥꯏꯅꯩ, ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯔꯁꯤꯔꯣ ꯅꯨꯄꯤ? ꯊꯥꯗꯣꯏ: ꯆꯠꯅꯤꯅ ꯆꯠꯂꯗꯤ ꯑꯐꯕ ꯑꯣꯖꯥ ꯄꯥꯝꯃꯤ ꯑꯩꯗꯤ꯫ ꯄ꯭ꯔꯤꯟꯁꯤ: ꯑꯗꯨꯗꯤ ꯁꯔꯃꯅꯤꯗꯣ ꯌꯥꯝ ꯐꯩ ꯍꯥꯏꯕꯅꯤ, ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯃꯤꯁꯨ ꯌꯥꯝ ꯆꯠꯅꯩ ꯍꯥꯏꯕꯅꯤ꯫ ꯊꯥꯗꯣꯏ: ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯍꯥꯏꯔꯒꯦ, ꯅꯣꯏꯁꯨ ꯍꯥꯏꯔꯣ, ꯑꯗꯨꯒ ꯍꯪꯆꯤꯠꯇꯒꯤ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯦꯜꯂꯤ: ꯑꯗꯣ ꯄꯥꯔꯤ ꯍꯣꯏꯗꯤ ꯀꯣꯆꯤꯡ ꯆꯠꯂꯣꯏꯗꯕ ꯖꯥꯠꯂꯥ? ꯄ꯭ꯔꯤꯟꯁꯤ: ꯄꯥꯔꯤ ꯍꯣꯏꯗꯤ ꯂꯥꯏꯔꯤꯛ ꯍꯩꯔꯤꯗꯨꯗꯤ, ꯑꯗꯨꯅ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯝꯅꯤꯗ꯫ ꯑꯦꯜꯂꯤ: ꯍꯩꯔꯦꯅ ꯂꯥꯏꯊꯣꯛꯄꯗꯤ ꯌꯥꯔꯣꯏꯗ, ꯄꯥꯔꯤꯒꯤ ꯃꯄꯥꯗꯣ ꯑꯥꯔꯃꯤ ꯑꯣꯏ ꯍꯥꯏꯕꯅꯤ, ꯌꯥꯝꯅꯁꯨ ꯁꯥꯊꯤ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ꯫ ꯄ꯭ꯔꯤꯟꯁꯤ: ꯑꯗꯨ ꯑꯣꯏꯔꯒ ꯍꯌꯦꯡ ꯁ꯭ꯀꯨꯜꯗ ꯍꯪꯉꯁꯤꯔꯣ? ꯊꯥꯗꯣꯏ: ꯑꯁ ꯍꯪꯅꯨꯗ ꯌꯥꯅꯤ, ꯃꯣꯏ ꯌꯥꯎꯕꯗꯣ ꯑꯩ ꯀꯣꯆꯤꯡ ꯌꯥꯎꯐꯝ ꯈꯪꯉꯣꯏꯕ꯫ ꯑꯦꯜꯂꯤ: ꯌꯥꯔꯦ ꯏꯕꯦꯝꯃ, ꯊꯝꯃꯣꯏꯗꯅ ꯀꯩꯅꯣꯝ ꯈꯜꯂꯤꯗꯣ ꯑꯩ ꯈꯪꯉꯤꯀꯣ꯫ ꯊꯥꯗꯣꯏ: ꯌꯥꯔꯦ ꯊꯝꯃꯒꯦ, ꯅꯣꯏ ꯋꯥꯊꯤꯗꯣ ꯇꯥꯔꯛꯇꯣꯔꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜꯗꯨ ꯊꯝꯅꯈ꯭ꯔꯦ꯫